ꯂꯩꯔꯤꯕꯁꯤ ꯀꯅꯥꯗ ꯑꯩꯈꯣꯏꯅ ꯊꯥꯖꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯇꯨ ꯍꯨꯝ ꯑꯩꯈꯣꯏꯅ ꯇ꯭ꯔꯁ ꯇꯧꯗꯣꯏꯁꯤ ꯀꯅꯥꯅꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯐꯣꯔꯁꯦꯁ ꯊꯥꯔꯛꯄꯁꯤꯗ ꯀꯨꯀꯤ ꯇꯦꯔरिꯁꯁꯤꯡꯁꯦ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯔꯩꯆꯥ ꯃꯨꯊꯠꯅꯕ ꯇꯧꯔꯛꯏꯕꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥ ꯀꯩ ꯑꯣꯏꯗꯅꯕ ꯉꯥꯏꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯍꯌꯦꯡ ꯃꯨꯠꯈ꯭ꯔ ꯃꯇꯨꯡꯗ NCERT ꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯨ ꯅꯩꯅꯕ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯇꯥꯔꯦ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁ ꯃꯌꯥꯝ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯂꯣꯏꯅꯃꯛ ꯀꯔꯤꯒꯨꯝꯕ ꯁꯤ ꯏꯁꯇ꯭रिꯛ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯇ꯭ꯔꯕ ꯁꯤ ꯑꯩꯈꯣꯏ ꯇꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯏꯔꯥꯡ ꯅꯠꯇꯦ ꯃꯄꯥꯟꯗꯒꯤ ꯀꯨꯀꯤ ꯇꯦꯔरिꯁ ꯆꯪꯁꯤꯜꯂꯛꯑꯕꯅꯤ ꯍꯥꯏꯇꯥꯔꯦ ꯂꯩꯔꯕꯅꯤ ꯊꯥ 9 ꯍꯦꯟꯖꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤ ꯃꯄꯥꯟꯗꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯄꯥꯋꯔ ꯄꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯇꯕ ꯇꯥꯔꯒꯗꯤ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯆꯞ ꯇꯛ ꯇꯥꯕꯤ ꯑꯃ ꯉꯥꯡꯕ ꯃꯇꯝ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯄꯨꯈꯠꯄ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯗꯤ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯁꯥꯟꯅꯔꯒ ꯑꯃꯒꯤ ꯋꯥꯔꯤ ꯅꯠꯇꯕꯤꯗ ꯑꯗꯩ ꯏꯚꯟ ꯔꯨꯂꯤꯡꯁꯨ ꯁ꯭ꯇ꯭ꯔꯦꯠ ꯐꯣꯔꯋꯥꯔꯗ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯝ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯑꯦꯅꯤ BJP ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯔꯣ JD ꯑꯣꯏꯔꯣ RPI ꯑꯣꯏꯔꯣ ꯑꯦꯅꯤ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯁꯤ ꯑꯗꯨꯒ ꯆꯠꯂꯁꯦꯕ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯇꯦꯔरिꯁ ꯀꯩꯒꯨꯝꯕ ꯃꯨꯊꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯗ ꯑꯝꯇ ꯈꯣꯡꯗꯥꯍꯜꯂꯣꯏꯁꯦ ꯑꯩꯈꯣꯏ ꯍꯥꯏꯔꯁꯦꯕ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡꯗꯒꯤ MLA ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟꯗꯒꯤ MLA ꯌꯥꯎꯅ ꯔꯨꯂꯤꯡ ꯑꯣꯄꯣꯖꯤꯁꯟ ꯄꯨꯜꯂꯒ ꯃꯤꯇꯤꯡ ꯐꯝꯈꯤꯕꯗꯨꯗꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯉꯟꯅ ꯇꯧꯔꯝꯒꯗꯕ ꯍꯦꯟꯅ ꯌꯥꯝ ꯇꯣꯏꯅ ꯐꯝꯃꯒ ꯇꯧꯔꯝꯒꯗꯕ ꯄꯣꯠꯅꯤ ꯉꯔꯥꯡ ꯐꯝꯃꯦ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯐꯝꯃꯤꯕ ꯄꯣꯠꯇꯨꯗ ꯀꯟꯁꯇ꯭ꯔꯛꯇꯤꯕ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯍꯥꯏꯕꯗꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯌꯥꯝꯅ ꯑꯀꯟꯕ ꯃꯦꯖꯔꯁ ꯑꯃ ꯂꯧꯗꯕꯒꯨꯝ ꯍꯦꯛ ꯇꯧꯕ ꯎꯕ ꯍꯥꯏꯇꯥꯔꯦ ꯅꯩꯅꯔꯤꯕ ꯄꯣꯠꯇꯨ ꯑꯥꯔꯇꯤꯀꯜ 355 ꯆꯠꯅꯕ꯭ꯔꯥ ꯆꯠꯅꯗꯕ꯭रा ꯍꯥꯏꯕꯒꯤ ꯑꯗꯣꯝꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯥꯔꯇꯤꯀल 355 ꯁꯤꯗꯤ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯆꯠꯅꯔꯕꯅꯤ ꯃꯄꯥꯟꯗꯒꯤ ꯑꯦꯛꯁꯟ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯍꯥꯏꯔꯕꯅꯤ NIAꯅꯁꯨ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯄꯟꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯥꯔꯇꯤꯀल 355 ꯑꯁꯤ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯆꯠꯅꯔꯕꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯉꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆ ꯃꯍꯦꯁꯋꯔꯁꯦ ꯋꯥ ꯉꯥꯡꯕ꯭ꯔꯥ ꯌꯥꯕ ꯌꯥꯗꯕꯒꯤ ꯑꯣꯔꯗꯔ ꯐꯪꯉꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗꯤ ꯑꯩꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯅꯤ ꯑꯩꯒꯤ ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆ ꯑꯦꯛꯁꯔꯁꯥꯏज ꯇꯧꯖꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯥꯔꯇꯤꯀल 355 ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯁꯨ ꯍꯥꯏꯔꯕꯅꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯍꯥꯏꯔꯕꯅꯤ NIAꯅꯁꯨ ꯍꯥꯏꯔꯕꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯥꯔꯇꯤꯀल 355 ꯑꯁꯤ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯆꯠꯅꯔꯕꯅꯤ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯇꯦꯔरिꯁꯁꯤꯡ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯃꯌꯥꯝꯁꯦ ꯇꯛꯈꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯀꯣꯏꯁꯟꯗꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯅꯩꯅꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯦꯟꯂꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯣꯡ ꯅꯤꯅꯤ ꯍꯥꯏꯗꯤ ꯁꯝ ꯗꯦꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯌꯦꯡꯕꯤꯌꯣꯕ ꯍꯧꯇꯛꯇ ꯑꯩꯈꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯍꯥꯏꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯀꯨꯀꯤ ꯇꯦꯔरिꯁꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯦ ꯍꯥꯠꯇꯣꯛꯄꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯂꯩꯔꯤꯕꯁꯦ 200 ꯃꯤꯇꯔ ꯅꯛꯅ ꯂꯩꯔꯤꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯣꯔꯁ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁꯣꯔꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ 200 ꯃꯤꯇꯔ ꯈꯛ ꯑꯗꯨꯗꯤ ꯋꯦꯔ ꯏꯁ ꯗ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯑꯣꯐ ꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯑꯗꯨ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯅꯝꯕꯔ 2ꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯊꯧꯅꯥ ꯐꯔꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁ ꯂꯩꯈꯤꯗ꯭ꯔꯦ ꯑꯅꯤ ꯂꯩꯈꯤꯗ꯭रे ꯂꯩꯕꯁꯤꯗ ꯃꯅꯥꯛ ꯅꯛꯄꯗꯨꯗ ꯑꯗꯨꯝ ꯁꯦꯟꯇ꯭ꯔꯦल ꯐꯣꯔꯁꯦꯁ ꯂꯩꯔꯤꯕꯅꯤ ꯃꯣꯏꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯦ ꯀꯔꯤꯅꯣꯕ ꯑꯗꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧꯈꯣꯡ ꯈꯥꯟ ꯈꯨꯅꯧꯗꯁꯨ ꯃꯃꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯍꯥꯠꯄ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄ ꯍꯥꯏꯁꯦ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯖꯥ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯥꯛꯑꯒ ꯍꯥꯠꯂꯦ ꯍꯥꯏꯔꯁꯦ ꯍꯟꯈꯤꯕ ꯃꯇꯝꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯌꯥꯝꯗꯨ ꯅꯛꯑꯒ ꯂꯩꯔꯤꯕꯅꯦꯕ ꯅꯛꯑꯒ ꯂꯩꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯜꯂꯒ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧꯗ꯭ꯔꯤꯕꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯕ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯣꯝꯗ ꯑꯣꯏꯅ ꯅꯩꯅꯕ ꯑꯃ ꯊꯣꯛꯑꯦꯕ ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯀल 355 ꯁꯤ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯆꯠꯅꯔꯕꯅꯦꯕ ꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯇꯧꯗ꯭ꯔꯤꯕ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯨꯅꯦꯕ ꯀꯗꯥꯡꯕꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯗꯒꯤ ꯊꯤꯌꯥꯡ ꯀꯣꯟꯖꯤꯟꯗꯒꯤ ꯇꯈꯦꯜ ꯑꯃ ꯃꯅꯣꯔꯟꯖꯟꯒꯤ ꯃꯇꯥꯡꯗꯁꯨ ꯄꯨꯡ 10ꯗꯒꯤ ꯐꯥꯏꯔꯤꯡ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯄꯨꯡ 4ꯐꯥꯎꯁꯦ SSPB ꯃꯅꯥꯛꯇꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯂꯩꯔꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯤ ꯀꯨꯀꯤ ꯇꯦꯔरिꯁ ꯃꯌꯥꯝꯁꯦ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤꯗ ꯄꯨꯡ 11 12 1 2 3 4 ꯄꯨꯡ 6ꯁꯤꯗ SSPB ngамꯗ꯭ꯔꯤꯕꯁꯦ ꯀꯗꯥꯏꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯇꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯨꯅꯦꯕ ꯑꯗꯨꯝ ꯇꯥꯛꯄꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯌꯥꯝꯁꯤꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯅꯩꯅꯕ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯄꯣꯖꯤꯁꯟꯒ ꯔꯨꯂꯤꯡꯒ ꯄꯨꯟꯁꯤꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ CMꯅꯁꯨ ꯍꯥꯏꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯌꯥꯝꯁꯤꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯐꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯁꯨ ꯄꯤꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯐꯪꯁꯟ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯤꯗꯔ ꯃꯍꯥꯛꯅꯁꯨ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯔꯕꯅꯤꯅ ꯂꯩꯔꯤꯕꯁꯤ ꯀꯅꯥꯗ ꯑꯩꯈꯣꯏꯅ ꯊꯥꯖꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯇꯨ ꯍꯨꯝ ꯑꯩꯈꯣꯏꯅ ꯇ꯭ꯔꯁ ꯇꯧꯗꯣꯏꯁꯤ ꯀꯅꯥꯅꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯐꯣꯔꯁꯦꯁ ꯊꯥꯔꯛꯄꯁꯤꯗ ꯀꯨꯀꯤ ꯇꯦꯔरिꯁꯁꯤꯡꯁꯦ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯁꯦ
laga na koi maite iri cha mutat na ba tawri besi da koi kana kai oda no ngai doi se akoi maite haiba civilization se hayeng mut khra matung da NCERT book ta akoi gi maite haiba am leida mi haiba nei na ba ngai ibra hai tare adugi NCERT book tu da akoi maite ko ba civilization am leida mi haiba do adugi pot to bo ngai ibra ba mut ki ba ngai ibra haiba dunia ba aduna takpadi political leaders myam leibri ba myam se akoi hau ai su yaujage loima karigumba si strict action lokal laktraba si do akoi tu community ki irang natte mapandagi kuki terrorist sanjal abani hai tar lai ba se lairabani thanipan henjal labani aduna akoi leiba myam se political party mapandagi leiba huji power party ba sing se si action lokal laktaba taraga di opposition oiro chap tak ta bi mangang ba matham ma change akoi kai hai akoi ne pami se kani no hai ba se put pa ma change hai di diplomacy sanaraga ama magi wari natabita and then even ruling susu is akoi achoba straightforward oiba decision no win change ba adun ka pari akoi su yang na any BJP oiro dagi Congress oiro JD oiro RPI oiro any leibire punamak se punjal lakanda karigumba akoi punjal asi aduga chak ase akoi delhi da leirakanda akoi karigumba sigi numisi manung sida akoi kuki terrorist kayumba mutataba tarabadi akoi noigi political party myam se manipur amta khongda haloi se koi haira se ba loi phaimina si BJP dagi dawana te Congress sundat natte RPI dang sunate JDU dang sunate pula punjala se noigi political party myam manipur si masagi India gi maming porakra ba state ama oiriba manipur se sigi sida noina yam kana yamna kupna khana ba yaudrabanina yaudrena khanjare khoidi yaudrabanina koi manipur sida noi political party amata khongda halaroina haibase koi pulap ta haimina se ba akoi haijaning badi adu da makoi se adu strict action lokal ta priyeng se lokal ta tabatari makoi amta khongda halaroi ba adu gi pora strict action ma lomina se ba sida ngatangi akoi masen sum nainaraga akoi masen sum nainaraga meeting tau khre nongara khabar hapa ani no meeting tau khre na akoi masen sum nainaraga leibasi to se ba autang phudu se ba akoi myam sigi akoi irei chagi mutana ba akoi civilization si mutana ba se autang akoi myam punjal se ba leiba political activist puna mak haitare leibiriba ngarangi khanaba du da su akoi yahoning ba masu akoi na akoi gi subudi masana hoi subudi khanare na pauta jare su sidi thanipan henjala pasida su gi ground rule se loi violate tawre haiba se khangabadi kuki militant sing sigi aduna su sidi advocate taw ba sidi must the central government gi taw da sunya ya roi se ko thamada bani yam thengmalabani at the same time chin kuki sing sigi makoi na phangam thok tam na phangiba schedule tribe se makoi listing delisting to block thok pase mapan dagi nahan central tribal affairs minister dagi state government chi la khrabani adudi thabak ama akoi government da protest to banate ba government gi mateng pangjari ne ba koina adu taraka di makoi da chi la bani na amda article 342 gi matung ina ngarang khana badu da adu su yawbira magadi yam phagadam ne kari na haim tam da makoi na huji pai ba haibadi kuki terrorist sing nahan micham praja hat pa changjal iba makoi manga tam la hai se makoi adum ST phangam gani ma pani changjel haiba mi sing se makoi adum illegal immigrant sing kuki terrorist sing se makoi phasan thikat ura kan dadi makoi phangam thoktana moi bharat ki acho acho right ST do phangjelam doi ne ba adu makoi da phangam chu thok te ba aduna leibiriba huji tangkhai ma thabak samjala bani na central government gi chi se lakpa koi grabani na akoi state government dagi su article 342 gi matung ina yam thuna akoi gi sin kuki dagi ST lothok na ba recommend se thabiro su lophok na bagi se kana taksan biro adu akoi lairiba political party pulap ki leaders ruling or opposition or leibi ma punama khai tare autang pulap chapmina rasi adu hai rasi kari gumba sida akoi na mi hena changatraba akoi thuna akoi gi article 355 se automatic chatna labne adu ne central forces myam su lairabane makoi na husipo achau action nama akoi gi kuki terrorist ma pane changsal myam se for Manipur for India akoi action achau om lakol laktraba adu taragani noi political party am Manipur changba yararoi habse pulap pun haimina rasi ba adu haidragadi ngatangi khanara akoi masin khanaraga aduna du hairi hara akoi masin loishanaraga manung da so akoi masin akoi gi ka manung da room ma da nairaga thum thambagi wari si to ase na mayam da haijari